Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Ajoy Kumar Bhala ngasi Imphal da thungnare mahak Manipur ge Rajyapal oina hayeng wasak lauragani Manipur da ningtham thagi matamda pairakpa lamgi usek sing masing thiba hauragani hairi Kendra gi Griha Mantraloy na hairi Bharat amasung Myanmar ga tainaba ngamkai paring sambal khabagi thabak khumang sausin na paikhali Pradhan Mantri Narendra Modi na hayeng Delhi da tongan ba project singi jatra hungani karana sangagani amasung National Sports Award lisingani kunmari phangadaba singi ming ngasi lauktoklai sagnai raba sanaroi kuntrani thoida Arjun Award piragani Manipur ge Rajyapal oina hayeng wasak lauragadaba Ajoy Kumar Bhala ngasi Imphal thungnare Mukhemantri Nongthoman Birena lusingduna mahakpu taramna upagi thoromama ngasi Imphal ge Raj Bhavan da pangthokhi Thoromatuda Manipur Vidhan Sabha ge Adyaksha Thoksom Saita Barta Mantri Singh Chief Secretary Security Advisor DGP ni singba miyoi kya susar yakhi Wasak lobagi thorom Imphal ge Raj Bhavan ge Darbar Hall da hayeng ayuk pung 10 makhai da pangthokani Sri Bhala Lisingama Samapan Marifu Mari Batch ki Assam Meghalaya ki IAS Kadarni Mahak Kendra ki Home Secretary oina Lisingani Taramapan ki August thadagi sahi mangarom thabak tawramkhi Amaromda Mukhemantri Nongthoman Birena Sri Ajoy Kumar Bhala bu Manipur ki Rajyapal oina khalakpada nungaiba phongdokkhrai Social media da thagalakpa warolamada Mukhemantri na hai anuba Rajyapal asigi lamsing makhada Rajya asida hena saukhatpa madi nungsi sanaba purakpa ngamlagani Ningtham thagi matamda pairakpa lamgi usek sing masing thiba hauragani hairi hiram asigi matangda mifam ama secretariat laiba Loktak Development Authority ki chairman ki office ta pangthokkhrai LDA ge chairman Moirangthem Ashini Kumar na sabapati oiduna pangthokiba mifam aduda chief conservator L Joy Kumar LDA ki project director NG Sana Jaubana singba official kya saruk yakhi tha asigi tarani pandagi usek masing thiba haugadoriba si LDA Forest Vibhag ki Wildlife Wing Asian Water Bird Census amasung Indian Conservation Network punna khusamnaduna pangthokatabani ngasigi mifam aduna working group semba Orientation program pangthokpa madi miyamda lamlaki usek sing ngak senbagi tangai phadaba singi matangda ningthina khanganabagi thabak sing paikhatnaba warep kaya lokhi LDA ke chairman Ashini Kumar hai Manipur asi ningtham thagi matamda mirei baktagi pairakpa tanglabu usek kaya gi sakta phamni Siberian region dagi usek makhal kaya pairaktuna Loktak part yauna Rajya asigi part kaya da saktare Asigumaba matamasida Loktak mapanda khundariba miyamna usek sing asibu harpiganu amasung makhoibu ningthina ngak senbiu hairi Kaksing District Police na ngasi ayuk Kaksing gi Bijoypur mathak lekai dagi aina thingkraba lalolob KSAP People's War Group ki miyoi ama pharaba miyoi adu Bijoypur mathak lekai dagini maki mathakta Kaksing Police Station da case ama lokhatpaga loinana makata na thijanbigi thabak sathari Bhopal gi Rabindra Bhavan da hayeng dagi haugadoriba kunthra matoi suba National Children Science Congress ta Manipur dagi child scientist tara saruk yagadoriba child scientist sing asi Science Teacher Forum Manipur na lisingani kulumtoi da pangthokiba kunthra matoi suba state level National Children Science Congress dagi khangatkhibani Science Teacher Forum Manipur ki State Coordinator M. Dwijamani na lusingduna Oza Mari yauna Manipur ki Child Scientist Team adu mamang thagi kunmapan da Imphal thadokhibani hiram asigi matangda State Coordinator M. Dwijamani na hai Andaki program asida Bharat ki apunba state sing amasung union territory sing na singba punamak loinana mapan gi atopa country mari Qatar UAE Baham Kuwait na singbadagi apunba satra chatruk kayangkhai mapanna hariba congress asida makhoi na pangthok charakpa project sing adu adugi matang idu details adu makhoi na present tawudabane hariba sing adu jury na makhoi gi oiba performance sing adu record tawuga loina na child scientist saidana certificate amasu makhoi da issue tawgani koi gi program se hayeng tarik 3 sidagi hawgani aduga tarik 3 ta solution gani Thobal Jilla ki oina miyam ki numit tha asigi marida DC office ta leiba counting hall ta pangthoklagani
नुमित असिदा मियामना सरुक याबिदुना खुदोंग साबसिंग लोबिनबा डिप्यूटी कमिश्नर थौबाल अहंथेम सुभाषना अपील तौरी इम्फाल सिटी बुलूना थमनबगी पांतमदा ऑल मणिपुर वर्किंग जर्नलिस्ट यूनियन अमजू अमसुंग सिटी पुलिस स्टेशन पुन्ना खुसमनदुना लमतु सेंगदोकपगी केम अमा ngasi पांगथोखरे थौरम असि था असिगी तरुकता पांगथोकदोरिबा मणिपुर प्रेस क्लब लिंखटखिबगी कॉमन थौरमगी मांगवानिना पांगथोकपनी ताबिरिबा पावसी आकाशवाणी इम्फालदगिनी केंद्र की गृह मंत्रालय हाइरी भारत अमसुंग म्यांमार का ताइनबा ngमखै परिंग संबल खाबगी थाबक खुमांग साउसिनना पाइखली हौजिक फावबदा मणिपुर की मोरेदा म्यांमार का ताइनबा किलोमीटर 9 हेन्ना ngमखै संबल खाबगी थाबक लोइरे लंबी सेमगी थाबक खुमांग साउसिनना संगसिली गृह मंत्रालय की हंदक फोंखिबा रिपोर्ट अमन हाई किलोमीटर 18 सांगबा ngमखै संबल खाबा मदी लंबी सेमगी थाबक असि ममांग सही की फेब्रुआरी थादा बॉर्डर रोड ऑर्गेनाइजेशन दा सिनखिबनी लेबाग असिगा म्यांमार गा लेनरिबा ngमखै परिंगी अपुनबा असांगबा से किलोमीटर 7,792 मसिगी मनुंगदा पुन्ना 1,952 की ngमखै परिंग डिमार्केशन तोबल लोइरे हाइब्रिड सर्वेलेंस सिस्टम की पायलट प्रोजेक्ट अनी की मखादा अरुणाचल प्रदेश अमसुंग मणिपुर दा ngमखै संबल खाबगी थाबक हौजिक यामना खुमांग साउसिनना सथरी नेशनल टीबी इलिमिनेशन प्रोग्राम की सरुक टीबी लेना खंगदोपमदी मियामदा लेना असिगी मतंगदा मरी चुमना खंगनबगी केम अमा ngasi थौबाल जिला की सरंगपाट बेंगी दा पांगथोखरे थोरमदुदा डिस्ट्रिक्ट टीबी ऑफिसर थौबाल डॉक्टर सामिन अमदी डिस्ट्रिक्ट कोऑर्डिनेटर टीएस स्टेफिना रिसोर्स पर्सन ओइना वांगाखी यूनाइटेड कमिटी मणिपुर यूसीएम ngasi कमिटी असिगी लमफेलदा लेबो ऑफिसदा लौमी सिंगदा निंगथम मरु मरांग यंथोखरे हिरमदुगा मरी लेना यूसीएम की प्रेसिडेंट वाईके धीरेन हाई सिंजाक तमिपाल तांगदबा सेनमिलोन फाबा लमदम अमा ओहेनबा होनबदा अहेनबा पोथोक पुथोकपगी तंगाई फदबा लई लोइना सोनिंग नोमनिंगबगी खुनाई अमा सेमगटपा तंगाई फदे सही खुदिंगी पांगथोकपा मेजर सोंगथामया निंगसिंग थौरम था असिगी तरा तरेता मेजर सोंगथामया ट्रस्टना सिंदुना त्रिपुरादा पांगथोकलगनी हाइरी थौरम असि अथौबा सिना लेरंबा मफम त्रिपुरागी नारायण खामरदा पांगथोकनी मसिगी मनुंग सन्ना 1954 की एंग्लो मणिपुर लालदा अंडमान लोई थाखिबा लेबाक निंगबा कुलुमदोइगी ममिंगसिंग हकपा निंगसिंग नुंगपाक अमा माइखुम हांगतोकनी लुआंग संगबम द लेबा श्री बन हायर सेकेंडरी स्कूल की ओइना सलीबा एकाडेमिक सेशन 2025 की मपुंग फाबा क्लास था असिगी तरहमदोइदी की सथबा हौरगनी हाइना स्कूल की महिरोइसिंगदा खंगलगली हान मंत्री ओइरंबा थौदाम देवेंद्र न लेखिदबदा मणिपुर एक्स एमएलए वेलफेयर एसोसिएशन न अवाब फंगदोखरे ngasi एसोसिएशन असिगी मेंबरसिंगना मिनिट अनि तुमिन लेप्तुना अवाब फंगदोबगी थोरममा सिंगमैरोंगदा लेबा एसोसिएशन असिगी ऑफिसता पांगथोखी आकाशवाणी इम्फालदगी पाउ ताबिरी प्रधानमंत्री नरेंद्र मोदी ने हयेंग दिल्ली दा तोंगान तोंगानबा प्रोजेक्ट सिंगी जत्रा हुनगनी खरना संगागनी दिल्ली दा प्रधानमंत्री ना अर्बन डेवलपमेंट प्रोजेक्ट अनीसु संगागनी श्री मोदी ने द्वारका दा लुपा कोटी सहम संग साबा सेंट्रल बोर्ड ऑफ सेकेंडरी एजुकेशन की इंटीग्रेटेड ऑफिस कॉम्प्लेक्स सु संगागनी कॉम्प्लेक्स असी दा ऑफिस सिंग ऑडिटोरियम अमा डेटा सेंटर अमा वाटर मैनेजमेंट सिस्टम अमा मदी अतई पोलम कया याउरी दिल्ली यूनिवर्सिटी दा लुपा कोटी 7 संग पाइखिरकदबा प्रोजेक्ट अहुम की जत्रासु प्रधानमंत्री ने हुनगनी मधुगी मनुंगदा एकाडेमिक ब्लॉक अमा याउरी नेशनल स्पोर्ट्स अवार्ड 2023 फंगदबा सिंगी मिंग ngasi लाउथोकले वर्ल्ड चैंपियन दी सुखेस पेरिस ओलंपिक्स दा तकमान अनि फंखिबा मनु भाकर भारत की हॉकी टीम की कैप्टन हरमनप्रीत सिंह अमसुंग पेरिस पैरालंपिक्स दा सनागे तकमान फंखिबा प्रवीण कुमार दा मेजर ध्यानचंद खेल रत्न अवार्ड पीरगनी संगनाइरबा सानरोय कुथ्रानी थोइदा अर्जुन अवार्ड पीरगनी मखोइदुगी मनुंगदा एथलीट मसानादा ज्योति याराजी अमसुंग अनुरानी बॉक्सिंग दा नीतू अमसुंग सवेती चेस मसानादा बंटिका अग्रवाल हॉकी मसानादा सालिमा तेते अभिषेक संजोय जर्मनप्रीत सिंह अमसुंग सुखजीत सिंह पैरा आर्चरी मसानादा राकेश कुमार पैरा एथलीट मसानादा प्रीति पाल जीवनजी त्रिपाठी अजित सिंह अमसुंग सचिन खिलाड़ी याउरी
Manak Pangadaba Sanaroi Singi Maming Singadu, Supreme Court ki Tabak Potara Justice B. Subramaniam, Sangnai Sanaroi Singamati, Sports Journalist Sing Yauba Selection Committee Amana Tankibani. Bangladesh ki naronda ain kaina mitop kaya pusilek pada chanaba geng khutpu ama Delhi police na phare. Police na hai Bangladesh ki mitop sing pusilek pada chanaba Bangladesh masa ani amasung Bharat masa ani haujik phaubuda phagat pangamle. Haukiba thada ain kaina sangsilakiba Bangladesh masa tarani thoi mari bagta halan khre. Bangladesh masa sing asi lebak adugi Durgapur phauraga Meghalaya gi Bakamarda sangsilakpani. Pharaba miyoi sing asina sasinaba se sang sing sejinaduna mitop sing asi pusilakpani hairi. Panbayai Delhi gi Uparajapal Binoy Kumar Saksenana handak cherola ma thoktuna Delhi da ain kaina sangsilakpa Bangladesh masa sing thidoktuna makoi gi mathakta akanba thabak sing lokhanaba khangan khibani. Pradhan Mantri Narendra Modi na Maharashtra Sarkarna Raijadugi Maoistna Solaba Mafam Sing Yauna Manung Hanjinna Leiriba Mafam Sing Thong Manana Sakhonaba Honariba Adubu Thagatba Phongtokre. Social media da thakalakpa warola mada Sri Modi nai Thauranga sina Raija sigi miyam da hena nunga yaifaba madi saukhatpa purakpada mateng panglagani. Panbayai Naksalai Taramathoi ngarang khulai thadoktuna Mukhyamantri Devendra Fadnavis da sangjarakibani. Sri Devendra Fadnavis na hai Raija si athuba matamda Naksalai ki irang leitaba Raija ma oiba ngamlagani. Haujik sanabagi pau Ngangbam Amukhomba dagi. Directorate of Education as Manipuri Miyang Makada Raja Sarkar gi amasung added school singi oiba state level school sports bit lisingani kunmari kunmanga hayeng dagi thas ki taret phawba kumal lampak yauna tongan mafam sing da pangtholagani tongan ba masana tarada mahiroi amasung official lising tara humfutarani toirom na saruk yagani All Manipur Volleyball Association ki Miyang Makada Sengmajin Khunau Youth Club na sinduna ahanba Raja Thaki Junior Open Volleyball Tournament ngasidagi hokre Pool A amasung Pool B ani thokna khaidoktuna sanagadaba league match singi ngasi ahoban match ta All Mayang Imphal Muslim Youth Development Organization na SKYC bu set ahum amada thoikre Marisuba MNCA Super Plate Tournament lisingani kunmari kunmangagi ngasi sanakiba match ta YWC langthabana PSC khoyathongbu wicket mapanda thoikre Atoba match amada RULE Maitramna Blue Hawk Khurai Lamlongbu run samatra marida thoiki Mapan suba MNCA Plate Tournament lisingani kunmari kumangagi ngasi sanakhiba match singda IBSA yumnam lekaina YWC pasoibu wicket mari da aduga MPA thongnawjamna sedo thangmaibunbu ran jangkhaini thoida thoiki Mitai inat ki hue lalong sindam sanglen mihul khongman na sinduna numitarani gi oiba thangta training cum production ngasi Imphal East ki takhen maya lekai da hawdokre Manipur Veteran Cricket Association na sinba komathoi suba Manipur Veteran Cricket Tournament gi ngasi langthaban public ground da sanakhiba match amada YWC langthabana UCC Uripokpo wicket manga da thoikre Social Workers Congress Khongman sinduna taret suba Tinguzam Ongbi Nganbi Devi Memorial Football Tournament lising ani kumanga tha sigi manga dagi FWC ground Khongman da horgani Tinguzam Ongbi Nganbi Devi Memorial Charitable Trust Khongman gi senthang makha da pangthokadaba tournament asi Kairau amasung Khetrigau block level gi oigani Mamang thagi tarama pandagi kumanga phawba Qatar da pangthokhiba Asian Youth and Junior Weightlifting Championship ta lupa kita kaman phanglakhrabi lamaban Nilam Devi bu United Development Club ngaikong ngasi taram okre Bumatoi suba NTPC Sub Junior National Archery Championship hayeng dagi tha sigi tara phawba Rajasthan ki Jaipur da pangtholagani championship asida recurve compound amadi Indian round yaugani Dwijamani Aroibada maroiba pawmu Ajoy Kumar Bhala ngasi Imphal thunglare Mahak Manipur ge Rajapal oina hayeng wasak lauragani Manipur da ningtham thagi matamda pairakpa lamgi usek sing masing thiba hauragani hairi Kendra ki Griha Mantraloy na hairi Bharat amasung Myanmar ga tainaba ngamkhai paring sambal khabagi thabak khomang sauksinna paikhali Pradhan Mantri Narendra Modi na hayeng Delhi da tongan ba project singi jatra hungani kharana sangagani amasung National Sports Award lisingani kunmari phangadaba singi ming ngasi laukthokle sagnai raba sanaroi kuntrani thoida Arjun Award piragani Pauloi jare